Imes PAODAM yang tabiri basangbu ahan maktada binitana taram noksa bagaloyana kurumjari. Hauzik PAODAM asigi maroyo pau pijari. Chief Minister N Birena Imphal Tural gi mathakta saba thong ani amadi luang sangba multi sports complex ki gallery sangakre. Thabum ama sathagadaba jananeta hijam irapot ki cham kunmanga suba mapok kumon palan ngasidagi haudokre. Ima hospital kalsingda COVID-19 gi ahum suba web thenganaba medical kit sing kusina kre. Loinana West Bengal da mioi crore mari henbada COVID-19 vaccine kapre haina Chief Minister Mamta Banerjee na phongdokre. Mapungayo Paulo Birasi Chief Minister na ngasi mahaki kendra oiriba hengangi tongan mafam anida saba thong haunabi matungina sangaduna miyamda kusina kre. Ngasi sangga kiba thong ani adudi Imphal Tural mathakta saba larik yengbam laikai haikru makhong thong amadi kairangi kaisam mapagi Imphal Tural mathakta saba thong asini. Thong sing asi Pradhan Mantri Gram Sadak Yojana scheme gi senthang makhada Rural Engineering Department MSRRA gi makhada PMGSY gi scheme makhada sakibani. Ngasi thong ani asi sangga bagi thoramaduda Works amadi Rural Engineering Department ki Minister soiriba TS Biswajit Chief Minister ki loina bi hiainu amadi atai mari leinaba official sing saruk yaki. Thong sing asi sangga bagi thoranga mari leina Chief Minister N Birena phongdokhibada thong ani asi saba loiduna sangaduna miyamda khusinaba asi nungaiba poi masina miyamna chathoksinda yamna chauna khudong chaba piragani. BJP na lusing balengak asina sahi mari makhaya sida sing tamani punsilaga ingna singna lehanabagi lokhalagliba perep sing asi kahendana thamnaba honabani lengak asida jati khetnaba leite aikhoi amatani one India one Manipur haibagi philosophy da lengak asna satkani loinana jati khudima poi kai khumnagani protect togani amadi manaba thakta puraknaba facility amadi sakthung manana phangangani haiki CM na hai Thong chadabana maram oiduna hana lapna duna leiramba khulani gi marakta ngasidi nungsi janaba hengalaklagani mibu defame to defamation to defame to salo akoi di peace amadi development karai da praja gi kari wali kari pamge ai jita huji angri duni ai lampai da jo hangamame khongji are ko sumaina peace leirum matam da development ai aduna Makata na peace lain na ba, makata na development lain na ba. Kung sumaina nuksina na sana na. Ahing satkira satpa pangen, nungang satkira satpa pangen, yung satkira satpa pangen, karay na picnic tawag sa tawag pangen. Sinagi na life to nungay ba sigari. Ngasi Chief Minister N Birena mahaki kendra hengagi manungchan na luang sangba multi sports complex asigi Southern Gallery gi saruk sangaduna miyamda kusina kre loinana Manipur asi mihat mipuna thanba santi leitaba mioi bagi hak khongaw naba lamdam ama ohenge hairabadi mamangi lenga adu amuhana lengak sasan taunaba kaubatai aduga mihat mipun leitaba tangdu leitana nungaina hingba miyamgi punsi ama phangge hairabadi ngasi Manipur gi lengak sasan toriba lenga asi miyamna amuhana lahanaba honaba tai haina Chief Minister N Birena phongdokre ngasi sanggabagi thoramaduda Water Resources Department amadi Youth Affairs and Sports ki Minister Letpao Hauke amadi atai Cabinet Minister MLA loinana mari leinaba Department ki Commissioner na singbana saruk yaki thoramaduga mari leina Chief Minister na makhata na phongdokhibada BJP na lusing balenga asina Manipur asi tangdu leitana leinaba amadi chakhotpagi lamjelda mangjin thana sangsinaba honabada miyeng thamduna sasan tauri Hauze nongju tha matamda Imphal Jiribam lambi gi mafam kharada landslide thokuna gari chathok chasinda gari apan bathokpada lengakna lambi paring asi ningthina sembide haina lana pauthokpagi thabak tawi Manipur gi singi saruk sing asi yamna soft oiba soil makhalamani maduna nong taba matamda ningkhaina ba maram oi Imphal Jiribam lambi di mamangi lengak matamda lambi ningthina sembidabadagi gari chaka tangkhai hena puthaduna chatpa yadabadu koklabani landslide thokpa mafam ama anida gari chatpada khudong chadaba khara mayoknaba sidani
nung dalal gi sarukta ngahak laitana jing ningkhai bagi thodok tholiba si yamna sop oiba soil laibadagini masisu lenga na miyeng sangduna thondanaba honari haiki Chief Minister na makata na hai hauze Imphal Jiri Bamgi lambigi makru thong sangaduna tatoksin tawre barak thongsu athuba matamda sanganaba hauze ahing nungthil naidana thabak suri Lomi singna har phangdabagi matangda CM na phongdokhibada Lomi singna har phangdaba yamna leiramlaroi chada maudra yongna phangkhraba ngangtani lemhoriba tara adusu soidana phangalagani ahana kongi wani masida criticism tobiganu haiki Also ich sports Manipur koi khara je koi kana study dore ITM khara je volleyball da koi competition tho yaro example le adegi koi ki basketball da koi tho yaro karam je koi height dai dibo keno sina adegi koi height koi physical anatomy sina chana ma kari no silawai koi boxing da lawai ba judo da tawai ba fencing da tawai ba weightlifting da tawai ba football da tawai ba hockey da yawai ba sumba priority di ba ITM sing adum boy koi prioritize to ho rahe kar aur cricket ki su matam lady hone biriba to biriba mayam singi bakoi gi dan hone li akoi koi mangol loi su oyo aduga yaringi national level da international level da akoi gi contribution aduga akoi gi sanaroi ke amya na koi involve to ge hai ba adu machine go every time sports ba me gi ge Chief Minister N. Biren ngasi CM Secretariat pangthokpa achamba thora amada Rashtriya Poshan Ma 2021 amadi Matru Bandana Sapta 2021 ngasi haudokhre ngasi gi thora maduda Secretary to Chief Minister Social Welfare Ningthaujam Geoffrey amadi Social Welfare Department ki makok thongbo official singna saruk yakhi Thorangi manung chana Rashtriya Poshan Ma 2021 amadi Matru Bandana Sapta 2021 ki calendar amadi T-shirt release tauki Rashtriya Poshan Ma asi sahi khudingi September tha manungda mipung khudimak afaba masioiba sinjak phanganduna masa mau phana pandamda palan tawduna lakli aduga Matru Bandana Sapta 2021 ngasidagi horaga tha asi tang 3 phawba chathaduna novel scheme asigi matangda miyamda khangangani Manipurda haukiba pung kunmari da miyoi sani humdra nauna COVID positive oiba thengnakre miyoi anina laikhidre Pungpa masida miyoi lising ahum sani humdra taruk test tauki maduda miyoi sani humdra positive oirambani ngasigi positive oibagi sang chada nipan dasmi ani yauki hauze state apunba COVID-19 confirm case masing lak ama lising tara mari sani subna ahum sukre sikhibana lising ama satre marpu marini COVID pandemic ase haukibadagi ngasi phawada miyoi lak tara ni thoi lising tara mari satre ni phum doi test taukre Kakching district asida Pung kunmari da miyoi humphuma thoi test tawbada miyoi manga positive oiba thengnaki test tawkhibasing adu lenga ki testing center da kunthra ma thoi Jiban hospital atara ma thoi amadi ima hospital da mapani maduda miyoi ani anina lenga ki testing center amadi ima hospital da aduga amana Jiban hospital da positive oiramkhibani Male masida COVID positive case crore kumathoi lak marputaruk lising maudra tret chatret tara thengnakre casing asigi manungda miyoi lak nipo manga lising kuntra taruk sanipan kuntra tret laikhidre case crore tara pan lak yangkai manga lising yangkai ni thoi sanipan marpuna narambadagi farakre laisa asan saitheng piduna positive case khwaidagi wangba leibak na case crore mari lak amal lising tara mari subna maudra pan thengaduna USA na hanbada leiri Indiana case crore ahum lakh kunipa lising tara sanipan maudani thoi thengnaduna ani shubada aduga case crore ani lakh tare lising humdra tare sanipan humputare thengaduna Brazil na ahum subada leiri India ge oinadi Maharashtra na positive case khwaidagi wangba state oiri state asida positive case lakh humpumari lising humpumari sanipan humdra taruk thengnakre Kerala na case lakh nipu lising yangkai tare sani kuntra humdoi thengaduna ani shubada amadi case lakh kumapan lising nipu mapan samri nipu manga thengaduna Karnataka na ahum suba positive case wangba state oiri Manipur Longmi Loop amadi Irawa Celebration Committee anina sinduna tha ama subna sathagadaba Jadaneta hijam Irabot ki sahi cham kunmanga suba mapok kumon palan ngasi Irabot Bhavan da haudokhre ngasi ki tharamaduda Dr. M. Nara National Executive Member CPI L. Sotin Kumar State Secretary CPI N. Singhajit President Manipur Longmi Loop amadi KSI Santa Secretary CPI M. na tharamapu singoina saruk yakhi ngasi ki tharamaduda Dr. M. Nara na hai COVID-19 license na
ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯍꯥꯔ ꯐꯥꯎꯕ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯉꯝꯗꯕ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯔꯦ ꯂꯧꯃꯤꯁꯤꯡꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯍꯥꯔꯒꯤ ꯃꯇꯝ ꯂꯣꯏꯈꯤꯒꯗꯧꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ ꯏꯔꯥꯕꯣꯠꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯔꯥꯕꯣꯠꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯊꯕꯛ ꯅꯩꯅꯕꯗ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯈꯛꯇꯗ ꯃꯄꯨꯡ ꯐꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯊꯥꯕꯨꯝ ꯑꯃ ꯆꯠꯊꯒꯗꯧꯔꯤꯕ ꯄꯥꯂꯟ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯐꯣꯡꯗꯣꯛꯈꯤ Because of his ideology, because of his understanding, because of his studies, magi nainaba social change ki yam scientific oiba issue sing sida matik mapa chadana mi na thajabadagi hena khangamba pot aduda amasung magi sacrifices sin nainarapagi manungdani aikoina September ke tarik amadagi hawraga thabum machuna nainaba hairubise Sahi khudingi Jananeta Irawat Memorial Trust Jimet na September tha asibu Irawat man Irawat Thabung tha haina pangthoktuna lakli Thoramasiga Marilena Jiribam District ki Babuparada laiba Irawat Complex ta Social Service ama tawduna ngasidagi hongna Irawat man Irawat Thabung tha haina Jimet ki Lifetime President Dr. Chandam Kamal Singhana hawdokre Thoramatuda Jimet ki Thongmi Singh su saruk yaki Thoranga Marilena Janata Irawat Memorial Trust Jimet ki General Secretary CS Ranjit Kumar Singhana haikibada sahi khudingi September thasi Irawat man haiduna ngasi phauba pangthoktuna lakliba siga Marilena Jiribamgi Babuparada laiba Irawat ki complex asida Jananeta Irawat Memorial Trust Jimet na social service ama pangthoktuna Irawat manasi ngasidagi hawdokle September ki tang 13 amadi tang 13 da Jananeta Irawat ki laikidaba amadi mapok thoram amasu samna pangthokani thoram asiga Marilena Irawat tha saithaba online Saireng Changdamnaba amasu Jiribam district level da pangthokani hainasu phongdokhi amaromda tentha makhaleka youth development organization TMYDO tentha khunjau makhaleka na sinduna ngasidagi lamyamba Irawat ningsing thabum thoram hawdokre thabum asigi manungchana wangjing tentha kendra sida ihan hanba oina lamyamba Irawat ki mitam amasu khilagani social service amadi COVID-19 dagi ngathonabagi dama tentha ki khunja chatuk lomda arsenic album 30 yenthokpaga amadi lamyanba Irawat ki cham 15 suba mapok kumon thoranga Marilena pangthokiba Irawat ningsing thabum asigi manungchana lamyanba Irawat ki mitam khinba u pambi sing thaba amadi Irawat ka Marilena ba atai thorong kaya su pangthokani hairi Manipur Hockey ke Executive Board ki hokiba mamang tha August tang 19 da pangthokiba mifam amana Hockey India Junior Hockey Championship 2021 da Saruk Yarudaba Nupa amasung Nupi ki hockey sanaroi sing khananabagi miyoi 3 ki selection committee ama semkre miyoi sing adudi KSIS Thoiba Singha Olympian Chairman KSI Santakumar Convener CIS Bala Singha Member PIS Nirmalata Devi Member N Chandi Kumar Member NG Thaba Devi Member amadi M Rinasni Loyana sanaroi sing train taunabagi dama Roshan Kumar M Robert CIS Memcha Devi M Rinas amadi CS Napoleon bu coaching oina khankre Open selection process saliba September thagi tang 6 tagi 10 phawba pangthokani affiliate tawraba club singna selection gi damak sanaroi sing tharaknaba Manipur Hockey ki General Secretary gi charol amana hairi Sewa Canada US ki sponsor makhada Sewa Bharati Manipur na ngasi Kaksing Assembly Constituency ki manung channa leiriba Kaksing Bazar LIC parengda leiba Ima Hospital Kaksing da COVID-19 ki ahum saba web thengnabada mateng oinaba multi-para monitor manga section pa mari mobile ECG machine trani thoi channel manga embu back home putra manga fogger machine manga amadi pulse oximeter trani thoi mateng pikre Tengbang Polam Singadu Kaksing Assembly Constituency ki MLA Mayalambar Rameswar amadi BJP Manipur Pradesh ki ex serviceman cell ki convener Laishram Rameswar Ima Hospital ki staff singda khusinaki Tengbang piba duga mari leyana BJP Manipur Pradesh ki ex serviceman cell ki convener Laishram Rameswar na phongdorakpada ngasi Tengbang piri Polam Singasi Sewa Canada US amadi Sewa Bharati Manipur ga punna khusamnaduna Retired Lieutenant Colonel L. Nishikantagi initiative makhada COVID-19 ki pandemic asigi ahum saba web lakpada thengnabada mateng oinanaba pijabani haiki Thaurangi matangda MLA Mayalambar Rameswar na phongdokhibada hauzik Kaksing Asia amadi Manipur gi mafam kayada COVID-19 na nabagi chang hantaraktuna
कोविड केयर सेंटर सिंह थोंग लोनबा होनरकले मियामना हानगी नॉर्मल लाइफ ता लाकपा होनबा लेंगा की ऑफिस सिंह दुकान सिंह अमदी कमर्शियल एंटरप्राइजेस सिंह हांगबा होनरे चीफ मिनिस्टर एन बिरेन गी लुसिंग मखादा लेंगा असना मियामदा खुदोंग थिबा थोलकदबा लेना लाइजा सिंह लाकपदा थेंगनबा होनगनी हाइकी हौजिक अखोई नॉर्मल लाइफ ता लांगनबगीदमक्ता अखोई सरकार की डिपार्टमेंट हांगदोकपा अमदी दुकान सिंह हांगबा अमदी कमर्शियल एंटरप्राइज सिंह हांगबा होरे अदुना ईश्वर अखोइना कन्ना खुरुमगा कोविड की थर्ड वेव हाइबसी सुलाक लाक्तनबा अखोई कन्ना अखोई तौमिनसी अदुगा कक्सिंग केंद्र की मनुंगदा कक्सिंग डिस्ट्रिक्ट की ओइना कोविड लाइना फेस तौननबा कोविड लाइना थेंगननबा ऑक्सीजन प्लान अमा हौजिक रेडी लेरे ऑक्सीजन प्लान असी नुमित हुमनी मरीनी की मनुंगदा ऑनरेबल चीफ मिनिस्टर यावरगा मसी अखोई संगार इम्फाल ईस्ट पुलिस थौबाल पुलिस नार्कोटिक सेल इम्फाल ईस्ट अमदी यादा खेट्रिगावी कांगबु अमना इम्फाल ईस्ट की यारिपोक तुलिहल एरिया दगी ब्राउन शुगर फैक्ट्री अमा थुगाई खिबगलोयना मियोय अनि लुपा करोड़ मौद्रा रोंगे ओइगदबा ब्राउन शुगर अमदी कानीगा कोनना फागत पंgamle ngasi nongalamdai pung ama makhairom tabada SP इम्फाल ईस्ट की मियक मखादा SP पोरोम पाट एन सुरेश नलुसिंग बा कांगबु अमना अकनबा पावमा फंगमुदगी नार्कोटिक सेल इम्फाल ईस्ट थौबाल पुलिस कमांडो अमदी यादा खेट्रिगाव की वॉलंटियर सिंह लोयना यारिपोक तुलिहल अवांग लेकाय दलेबा MD मुजिबुर रहमान चाहिनी फुनिथोय अपोकपा लेखिद्रबा MD फजल करिंग युमदा चथाबा ड्राइव ता ब्राउन शुगर सुंगलंबा फैक्ट्री अमा थुगाई खिबगलोयना यामलबा पलम सिंह असि फागत खिबनी MD मुजिबुर रहमान असि तमेंगलोंग डिस्ट्रिक्ट पुलिस दा हेड कांस्टेबल ओइबा मियोयनी हाइरी हाइरिबा मियोय अस्तगी ब्राउन शुगर सुंगबदा सिनाबा पलम सिंह गैस सिलेंडर अमा गैस बर्नर एल्यूमिनियम टर्फ अमा एल्यूमिनियम टैक्सी अपिक टैक्सी लीटर चहुंगी सिंटेक्स लीटर चानी की ब्राइट अनि चामा की ब्राइट अमा इमासा हीटर अनि कानी यारंबा प्लास्टिक बैग तरामाथोय प्लास्टिक बोतल मरी ब्राउन शुगर यारंबा बैग अहुम ब्राउन शुगर सुंदोकलबा लीटर चानी यांखै मखोइना सिनाबा बोलेरो MN07D 3311 अमसु फंगले हाइरी अतोपा मा का फामिनबा मियोय दुगी ममिंगना MD फिरोज सही 38 अपोकपा ओली यारिपोक तुलिहल तोपोक पिदगिनी हाइरी मखोय अनि वहंग पाउंग चथनबगिदमक्ता अंड्रो पुलिस स्टेशन सिनाक्रे हाइरी हाइरिबा आइटम सिंग असि सीज तोबग लोइनना कोइगी फैक्ट्री सी हांगमेबा युम मपु अकोइगी ममिंगना MD मुजिबुर रहमान 42 years son of late MD Fazal Karim of Yaripok Tulihal Awang Lekai Masiga loina mabu assist tauba MD Firoz 19 years son of MD Oli of Yaripok Tulihal Taubok Pi hariba makoi ani si koina arrest away Leibag asing yafam kayada Indian Oil Day हुमफुदी थोरक सुबा निंगसिंग थोरम पांगथोकनबगुम मणिपुरदसु इम्फाल की खोंगमन मांगजिलदा लैबा RBD इंडियन सर्विस ना पालन थोरम असि पांगथोकरे RBD इंडियन के प्रोपाइटर गुरुमयुम ब्रजमला देवी नलुसिंगदुना RBD के मैनेजर गुरुमयुम रविंद्र शर्मा अमदी अतै स्टाफ क्याना वैल्यूइंग द ट्रस्ट ऑफ ए बिलियन प्लग इंडियन हाइबा पांडमदा पांगथोकिबा निंगसिंग थोरम अदुदा केक कखी मखाताना स्टार आइडियल गर्ल्स महाराजा बोधचंद्र कॉलेज न सिंह बयाउना कोविड केयर सेंटर अमदी लंबीदा चथोकसिंदा तौबा मियोय क्यादा सान थकनबा N95 की फेस मास्क कुकिंग एप्रोन सिंहबा क्या खुदोल तमकी थोरमदुदा RBD इंडियन सर्विस के प्रोपाइटर गुरुमयुम ब्रजमला देवी की महुत सिलदुना गुरुमयुम रविंद्र शर्मा हाई इंडियन ऑयल डे की निंगसिंग थोरमसी अतै मफम क्यादा पांगथोकनबगुम मणिपुरदसु महाकना मपुंग ओइबा दायित्व लौदुना चमना पांगथोकपनी निंगसिंग थोरमसी की खुदोंग चाबल लौरदुना रविंद्र शर्मा मखाताना हाई RBD ना मियांगी सेवा तौदुना लाकपा सिदा मियामनसु मतेंग पांगबियु हाइना रविंद्र ना मखा ताखी मणिपुर लेंगा की एग्रीकल्चर मिनिस्टर ने असेंबली दा फोंदोखिबगी मतुंग इन्ना मणिपुर दा लौमीसिंगना हार फंगदबगी अवाबा लेफम थोकते लेंगा असि हार ब्लैक दा कबार तौबदा यावरे असेंबली दा चीफ मिनिस्टर ना सयोल अमगी मनुंगदा लौमीसिंगदा हार फंगलगनी हाइकिबादु ngasi phawba phangandri असेंबली असि लेपुंग फंबा नते हाइना सुगुनु असेंबली कंस्टिट्युएंसी की MLA के रंजित ना फोंदोखरे ngasi कक्सिंग खुनौ कम्युनिटी हॉल दा कक्सिंग खुनौ डेवलपमेंट कमिटी अमदी कोविड-19 टास्क फोर्स कक्सिंग खुनौ ना सिंदुना कोविड-19 की मतंगदा मियांगी ओइबा खननबगी थरामदा अथोबा मिथुंग ओइना सरुक यादुना MLA के रंजित ना मथकी वाफम असि फोंदोखिबनी MLA ना हाई लेंगा असि हार ब्लैक तौबा यावबा लेंगा नि
ꯂꯧꯗ ꯆꯥꯏꯅꯕ ꯍꯥꯔꯁꯤꯡꯗ ꯄꯣꯄꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯂꯣꯏꯅ ꯊꯩꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯂꯧꯁꯥꯜꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯔ ꯕꯦꯒ 3,13,000 ꯌꯧꯔꯛꯈ꯭रे ꯍꯥꯏꯈꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯍꯥꯔ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯁ꯭ꯇꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯥꯔꯁꯤꯡ ꯂꯧꯃꯤꯁꯤꯡꯗ ꯌꯦꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ district legislature khamba tawbiye haba independent candidate BJP candidate process ko bibi haba akoi yawsa rasya only thing ai class manipuri yogi ka ha new senior of committee madura chief minister yawa hata ni manuma soal pire hamsa especially monument is the big complaint kai sakare Imphal East District ki manung chana leiriba Yanganpokpida Khutnai Sinai Kaitel Film Forum Manipurgi Chairman Samjet Sabam Mangol Jauna hangdokre. Ngasigi singlemlaba tharamadda Film Forum Manipurgi VC Birendra Salam, Film Director Oshi Meira, Smart Security Services Tera Bazargi Secretary Pratap Laimujam, Film Actor Dongthanganbi Loyana Jessica Laisram Popular Queen of Universe 2020 busar yaki. Mangol Jauna haikibada ngasi hangdoliba kaithel asida sing tamanigi marida hena jesinaba pirol sing thambiramba ubada pukningda apenba poi Manipur asi khutcha haibagi pothokna malemda saktakpada phijel leiteng sing asina aikhoigi na chatnabi mayek sengna utli masina aikhoigi semilonda hena kudong chaba piri haibada hamenba thokloi Hariba kaithel asi Emmanuel English Academy Yanganpokpigi Secretary Salam Sundarna proprietor oiri school asigi guardian sing amadi mahiroi singda Semilon Phagatnaba School gi Maikaidagi Langna Singba Piduna Vocational Education gi Saru ama oina Kudong Chaba Pirakadaba Kaithelni online gi Kuthangda natana miyamna Hakthengana Latuna Leiba Phangangadori hairi MSUgi Yankai Taruk Suba Foundation Dega Mari Lena Leptona Sadana Lakpa Sharing Blood is Sharing Life haiba thimda MSUgi thongmi singna lamdamasigi miyamda kathoklaba I haina mingthonduna Rims and Jennings Blood Bank da blood donate tawduna lakpagi saromo oina ngasi MSUgi president amasung MSUgi executive committee na blood donate tawduna loisinkhre matung tarakpadasu lamdamasigi awat apalerakpada MSUgi thongmi singna mafam matam amar hektada blood donation di adumak tawkhigani haiduna MSUgi president Haubi Jam Chalamba Maitaina phongdokhi Kaksing District ki Kaksing Khunau Lamkhai dagi Kaksing Khunau Mamang Parking Phawbagi Lambigi nak yata thaba sahi taret mapung pharaba u pambi singi makhong sengdoktuna tarutanana thamnabagi pandamda social service camp ama pangthokre Sugnu Assembly Constituency ki MLA K Ranjit ki miyang makhada Kaksing Khunau Development Committee amadi Kaksing Khunau COVID-19 Task Force na sinduna pangthokiba ngasigi social service camp aduda MLA K Ranjit su hakthengana laktuna yengsinki Ngasigi camp aduga mari lena MLA K Ranjit na phongdorakpada miyamna uwa kaya thajinbagi hainabi leitabadagi mausagi khalkaratuna nongju nungsagi ahongba kaya lakpadagi ngasidagi sahi tara rongi mamangda kendra sigi mafam kaya da miyamga loyana u pambi sing thabagi thoram sing pangthotuna lakhibani haiki Bharat ki Prime Minister oiramba laikhidraba Rajiv Gandhi ki sahi amasuna tathagadaba Humputra Taret Suba Mapok Numit Thoranga Mari Lena Wangjing Tentha Assembly Constituency ki manung Delairiba Naharol Singh Amadi Shanaroi Singh Damak Yengduna Manipur Pradesh Youth Congress Committee MPYCC ki State Coordinator Usam Manglebna Kendra Sigi Tongan Tonganba Sanabung Singda Floodlight Thanduna Lakpagi Saramo Oinangasi Karembi Khok Mamang Lekai ki Sanabungda Mai Thankibagaloyena Floodlight Sing Su Kusina Kre Sanabungda Posna Singba Yungduna Mai Thanaba Semba Loiraduna Tongan Tongan Mafam Singdasu Mai Thanaba Floodlight na Singba Palam Singsu MPYCC ki State Coordinator Usam Manglena Wangjing Tentha Youth Congress Committee ki President M Ratanda Kusinaki Ngasi Jiribam District ki manung chanalaiba Vidyanagarda lakadoriba general election da Jiribam Assembly Constituency asigi mirep oina songthorakliba Manipur Food Industries Corporation Limited ki Vice Chairman oiriba K Sarat Kumar Singha gi mayumda Mikhalga Marilena Khananenabagi thara ama pangthokre thara madugi community khudingmaki leader sing amadi khunja singa sarugyaki thara maduda Manipur Food Industry Corporation Limited ki Vice Chairman W Dinesh Ice Dhoni Benjamin Chakum P Jiten Ramhul Mar
P. Shingamani, Chapu Kumar Das, Rinku Balana Singba, Myoy Singna, Present Member Sing Oina Saruk Yaki. West Bengal Chief Minister Mamta Banerjee na haikibada COVID ki third wave ki damakta angang singda vaccine kapkadra natraga kaploidra haibagi wafam lengakna kupna khanari darkar oirabadi pulse polio gi drive tokibagumna lengakna thabak lakhakani haiki ngasi phawbada West Bengal gi miyoi lakh 12 da COVID vaccine tokre tokngana maram oiraduna miyamna COVID vaccine kapada akiba poknari West Bengal dadi vaccine gi dose ama phawba manghanba leite state asigi darkar oiriba vaccine dose crore 13 ni West Bengal gi miyoi crore 3 henbada vaccine kapkre hairi Dengue ni singna balaina ayambana angang oiba miyoi nifu sian kraba Uttar Pradesh ki Firozabad ki chief medical officer state government transfer tokre Dr. Dinesh Kumar Premina Anova CMO oiragani hauze Dr. Sina Hapur gi additional CMO oiribani CMO Nita Kulsarit pu Aligarh Makhan Singh District Hospital gi senior consultant oina transfer tokre adum oinamak transfer tobagi order aduda maramdi pande hairi Firozabad BJP MLA Manish Asijanadi Sikhibagi masing nifu marini hairi District Administration na September 3 phawba class 1 dagi 8 phawba tamba school sing thingjinaba order thokre Haujarabada maropa amukana pijari Chief Minister N. Birena Imphal Tural gi mathakta saba thong ani amadi luwang sangba multi sports complex ki gallery sangakre Thabum ama sathagadaba jananeta hijam irapot ki cham 15 suba mapok kumon palan ngasidagi hodokre Ima Hospital Kalsingda COVID-19 gi ahum suba web thenganaba medical kit sing khusinakre Loinana West Bengal da miyoi crore mari henbada COVID-19 vaccine kapkre haina Chief Minister Mamta Banerjee na phongdokre Nasigidi paudam pijaba matang asda loisinjare miyeng tabiri basingbu amukahana kurumjari